Matam kuina table ta aduna lerakliba khunam jaraba chithi do ngasi so mohana page khanduna tap paiduna lakhali mamang da so kyara khana pakhrabani khangde karigino ngasi so amuk naunana paningluri basina chithi gi maroldi babo ai Guwahati da posting tare hayeng muk chatlagani mafam duda kyam kuina leithakadoribano madumakti chap chaba khangdre pabungi dama khudong janaba matungi tha thagi pension gidi aina marup amadi sinaram labani mahak aigi hanagi counter dugi hek mayuk nabada phamba kuchu khra lesenba masa parap tawbuduni matung tabadi mahakna phanaba loini silagani aroi boina pabung naibu sakhang bidrabaso aina pabung budi adum khangjai numit ado ngasi su kaudri marai bak thirabi imabo miyam changduna mara leizadaba pabungda kaina kallibado numitudagi babana lekhidraba matungda pabungna kana leizadraba ekhoi pumnamakki mateng pangbirambado aroi boibada natana pabungga ekhoiga leinarama mari dusu tatnakhibani amukhana pabung bosumna unagani khaludrabani punsisida adubu laibak phabadagi pabungbu thengnajari masi pumnamakse isorgi nungdam kholni maraibak thirabi imaduna ngasi phawba taibang pansida hingduna leramba thokladi kayada penjaramgadaba madam chuppada macha moina pabungi mateng khajiktang warabuso pangba ngambagi thongnaduso isorna pinabisan nahakki thoi aigi maruptugi nongminongwiba chinglemlaba maithongdumakni nupa machadugi maithongduga karisu khenadi khenaba haibabu kuchudu khaktani mama logduna mana khara pantoi mana debu kayada munna sakhanglamkhraba chichi simak phanglamtrabadi aina mabudi karamna masakhangluгani chehi kunthra mukui helamlagani laibak thiba thoduk amada aigi marupto lekhidabani matamduda madi class 3 tamak tamli mangau thina ngawba matawduda oibise aina mabu hena nungsikhibasu manakta nomada chatlaudaba yabazanati ekta waro pikliba makut machaduna chenaibo konsinkibadagi pangna satukpaga ngambanati idai maruhini nadi maralai sadaba thoibo chei thangki aingondagi lapto khaning madupum namak aisu tasingna khangi mawungduda aisu kitang warobu kariwai idai ma mina fana haina jasanu idai magaiga pukchil singna loinaraga doloi aisu nupi ngang lerabani adugi sumatakta imung manung khangna tinarapasi ngasi ngarang tagi sunati kumde idai mado mamai lekhada adum lukthari manjunaraba phizidina mamaida marik marik kariba humangdubo tamna tamna taithok nanthokni aina makha mukta thari mi haibasidi ngangningba ngaktani afabasu phatabasu loinama handakti mahakarino makhanbakom mahake mitingdo khajiktang hungbakom ai makha ta thari idai manusu hena khanglibadani aigi bukjelsu adugi sumatakta aigidi ichijel amata sulisadi sonthangnana mari leinadana mahakna ai hingbuse yamna war isorse ai yam pendeda angangsima yaramdrabadi wai khra sairamlaga idai maruhini do susu tawraduna kapkhali ai amukta asumna aikhoini naksanana wari sanakhidri pumnamak aiso babtai sel thungi awat apaki wafamnadi mahakna naujaribi oirubanani masang matongnaga thibasinati mina ngangna saknabado adum pakchaba tabani adumakpo aigi wakhaldi landri mahakna su khanglamgani ngasai makai bap oirudi thoina kayada nungaina aigi tambaksida tumduna leiribado maraibaktuda nungsinamtuk chupiraga thoigidamaktadi ai leiri idai manena wasinba tawbiganu idai manangang sibu semba ngamloi habagi wafamdi nachade aigi wahi singduna mangonda karamba chaitheng piramgadaba madudi khangdri asana themjinbidana ama machaki mating kharadi aina pangbiraki matam kharadi thaba ingkhang chinbadagi makoide chatpasu khara latli nongma idai mana paujili thoibu khare hena phaba school amada honganing
ꯃꯀꯣꯛ ꯁꯝ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯥꯠꯆꯗ꯭ꯔꯕꯤ ꯊꯣꯏꯒꯤ ꯑꯁꯥꯗ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯂꯤꯕꯤ ꯃꯍꯥꯛꯇꯣ ꯊꯥꯒꯠꯅꯤꯡꯉꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯣꯏꯕꯨ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯃꯤꯡ ꯆꯜꯂꯤ꯫ ꯏꯇꯩꯃꯗꯣ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯃꯔꯨꯞꯇꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨ ꯈꯛꯇ ꯃꯉꯥꯏꯖꯔꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒꯤ ꯑꯁꯥꯗꯨꯗ ꯃꯉꯣꯟ ꯅꯣꯛꯆꯈꯤꯕꯗꯣ꯫ ꯇꯣꯏꯅ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨꯃ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯇꯩꯃꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯀꯗꯥꯏꯗꯅꯣꯃ ꯆꯠꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯅ ꯏꯅꯥꯛꯇꯨꯗ ꯃꯔꯣꯜ ꯁꯦꯡꯐꯥꯠꯇꯅ ꯍꯧꯅ ꯍꯧꯅ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯔꯤ꯫ ꯐꯅ ꯃꯉꯥꯎ ꯊꯤꯔꯕꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯗꯗꯤ ꯃꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯁꯨ ꯆꯞ ꯆꯥꯅ ꯃꯄꯥ ꯂꯧꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇꯣ ꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯂꯩꯀꯥꯏꯁꯤꯗ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯎ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯣꯏꯅ ꯄꯤꯍꯧ ꯇꯤꯕꯤꯍꯧ ꯇꯧꯔꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯀꯀꯥ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯑꯦ, ꯀꯅꯥꯅ ꯀꯩꯗꯧꯅꯤꯒꯦ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯍꯥꯟꯁꯨ ꯀꯀꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯤꯗ꯫ ꯀꯀꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯊꯣꯏꯗꯣ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯔꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯃꯄꯥꯟꯗ ꯂꯥꯡꯅꯔꯤꯕꯗꯣ ꯍꯦꯟꯅ ꯅꯛꯁꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯏꯆꯤꯡ ꯆꯤꯡꯅꯔꯛꯈꯤ꯫ ꯕꯥꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯍꯧꯕꯒ ꯅꯠꯇꯦ꯫ ꯏꯇꯩꯃ ꯔꯨꯍꯤꯅꯤꯕꯨ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯣ꯫ ꯃꯁꯝ ꯃꯅ ꯏꯐꯥ ꯐꯥꯔꯗꯨꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯅ ꯅꯣꯡ ꯈꯨꯡꯕꯒꯨꯝ ꯀꯞꯂꯤ꯫ ꯊꯣꯏꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯥꯗꯨꯗꯤ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯗꯛꯇꯅꯦ ꯀꯩꯅꯥ ꯀꯠꯊꯣꯛꯑꯒ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯔꯨ ꯀꯣꯛꯊꯣꯛꯑꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯅꯦ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ꯫ ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯋꯥꯀꯠ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯃꯔꯥ ꯂꯩꯔꯕ ꯃꯁꯛ ꯑꯃꯒꯨꯝ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯊꯥꯖꯗꯅ ꯑꯩꯒꯤ ꯈꯣꯟꯐꯝꯗꯣ ꯈꯔ ꯀꯟꯈꯤ ꯃꯥꯜꯂꯤ꯫ ꯊꯣꯏꯒꯤ ꯇꯅꯧꯔꯕ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯈꯤ꯫ ꯇꯔꯨ ꯇꯔꯨꯕ ꯎꯁꯨꯡ ꯃꯨꯕ ꯃꯃꯤꯠ ꯅꯍꯥ ꯑꯅꯤꯗꯣ ꯃꯄꯤꯅ ꯄꯨꯝꯊꯣꯟ ꯊꯨꯝꯍꯜꯂꯗꯨꯅ ꯑꯩꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ꯫ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯈꯨꯗꯛꯇꯨꯗ ꯏꯇꯩꯃ ꯔꯨꯍꯤꯅꯤ ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯅꯥ ꯀꯠꯄꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯇꯩꯃꯅ ꯉꯥꯎꯕꯤꯒꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤꯕꯗꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯍꯦꯟꯅ ꯋꯥꯍꯟꯈꯤꯕ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯅꯥꯟꯊꯣꯛꯀꯅꯤ? ꯄꯨꯟꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯕꯨꯝꯁꯤꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯈ꯭ꯔꯕ꯫ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄ ꯑꯩꯅ ꯊꯣꯏꯕꯨꯗꯤ ꯅꯤꯡꯁꯤꯡꯈꯤ꯫ ꯃꯍꯥꯛ ꯀꯌꯥꯝ ꯆꯥꯎꯔꯝꯂꯒꯅꯤ꯫ ꯃꯉꯥꯎ ꯊꯤꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯨꯅꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯅꯗꯤ ꯑꯩꯍꯥꯛꯄꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯤꯡꯁꯤꯡꯂꯤꯒꯕ? ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯗꯨꯗ ꯃꯃꯥ ꯃꯆꯥꯗ ꯇꯔꯛ ꯇꯔꯛ ꯂꯦꯜꯂꯝꯒꯗꯕ ꯄꯨꯟꯁꯤꯗꯣ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯀꯌꯥ ꯀꯌꯥꯅꯤ ꯑꯩꯅ ꯇꯨꯝꯈꯤꯗꯕꯁꯨ꯫ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯪꯂꯥꯟꯒꯨꯝꯂꯤ꯫ ꯃꯤ ꯆꯤꯜꯂꯕ ꯕꯦꯡꯀꯤ ꯀꯥꯀꯨꯗꯨꯗꯅꯤ꯫ ꯊꯥ 2-3ꯒ ꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯁꯪꯒꯨ ꯑꯃ ꯏꯅꯔꯤꯕꯗꯣ꯫ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯪꯅꯈꯤꯕꯁꯨ ꯃꯌꯥꯎꯔꯦ꯫ ꯈꯔꯅ ꯃꯈꯨꯠ ꯍꯥꯡꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯐꯝꯂꯤꯕ ꯋꯥ ꯄꯥꯛꯅ ꯉꯥꯡꯒꯟꯗꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯂꯥꯛꯐꯦꯠꯁꯨ ꯃꯌꯦꯡꯂꯛꯏ꯫ ꯑꯩ ꯅꯣꯡꯃꯇ ꯀꯧ ꯈꯣꯠꯅꯕꯁꯨ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯍꯪꯒꯣꯔꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯅ ꯎꯗꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯆꯤꯡꯂꯦꯝꯃꯤ꯫ ꯊꯥꯖꯗꯅ ꯏꯇꯞ ꯇꯞꯅ ꯄꯥꯕꯨꯡꯒꯤꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯊꯃꯣꯏꯁꯤ ꯈꯔ ꯆꯥꯎꯈꯠꯂꯤ꯫ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗꯨꯗ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕꯣ ꯉꯁꯤꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ? ꯃꯇꯝꯅꯒ ꯁꯨꯝ ꯊꯦꯡꯖꯜꯂꯛꯄꯅꯦ꯫ ꯏꯄꯥꯒꯤꯁꯦ ꯄꯥꯕꯨꯡꯒꯤ ꯆꯦ ꯆꯥꯡꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ꯫ ꯆꯦ ꯆꯥꯡꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯅꯥꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯜꯂꯒ ꯈꯨꯗꯛꯇ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯋꯥꯍꯩ ꯈꯔ ꯏꯔꯒ ꯄꯤꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯅ ꯐꯅ ꯆꯥꯎꯕ ꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯥꯏꯔꯝꯒꯅꯤ꯫ ꯂꯥꯟ ꯀꯥꯟꯅꯗꯦ꯫
ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯁꯦꯜ ꯃꯄꯨꯟ ꯑꯃꯅꯤ ꯄꯨꯔꯗꯨꯅ ꯍꯜꯂꯤ꯫ ꯁꯠ ꯁꯠ ꯃꯁꯤꯡ ꯊꯤꯔꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯣꯡꯃꯤ ꯇꯞꯂꯞꯅ ꯍꯥꯏꯔꯤ, ꯄꯥꯕꯨꯡ ꯑꯃꯨꯛꯇꯒ ꯊꯤꯕꯤꯌꯨ꯫ ꯑꯦ ꯏꯆꯥꯅ ꯊꯤꯔꯗꯕꯣ ꯀꯔꯤꯒꯤ ꯆꯨꯝꯃꯣꯏꯗꯒꯦ? ꯄꯥꯕꯨꯡ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯒꯤꯁꯤꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯣ, ꯃꯤꯌꯥꯝ ꯏꯟꯅꯕꯁꯤꯗ ꯌꯥꯎꯕꯤꯔꯨꯔꯅꯨ꯫ ꯑꯍꯜ ꯈꯔ ꯑꯣꯏꯕꯗꯨꯗ ꯍꯦꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ, ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯂꯩꯔꯝꯕꯁꯤ꯫ ꯃꯤꯒ ꯆꯤꯟꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯅꯗꯦ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯈꯛꯅ ꯋꯥꯗ꯭ꯔꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯉꯝꯅꯃꯛ ꯍꯣꯠꯅꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯊꯣꯏꯅꯤ ꯈꯪꯂꯛꯂꯕꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯤꯠꯇꯒꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡ ꯅꯥꯟꯊꯔꯛꯏ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯣꯏꯒꯤ ꯇꯅꯧ ꯇꯅꯧꯔꯕ ꯃꯣꯜꯂꯕ ꯈꯨꯠꯁꯥꯁꯤꯡꯗꯣ ꯆꯦꯠꯅ ꯄꯥꯏꯁꯟꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯝ ꯅꯨꯡꯁꯤꯗ ꯊꯝꯅꯤꯡꯂꯛꯏ꯫